Bethany Diaspora Church ki nung sizaraba isilinaw mo mapangsin ahan mamaktada Prabhu Jesu Krista ki mingda nung sibagi salam pizari mayam Isor butagat minasi maram di Isorgi thaujal mapan ng asipaw pa Isorgi wahaya si koy tamin na ba pangbani puning thogat pa pangjabani ay koy loina na series of diaspora messages asi last year October dagi koy horakpani adudagi matang hapta khudingi Isorgi wahai si tamin rakpa maruay na 1 Peter asidagi Apostle Peter na pukning thogat pibagi wahai asi matang ay tamin rakpa chapter 1 chapter 2 chapter 3 chapter 4 loy salakle ngasi ay anauba chapter 5 ta ay changkhargani nasigi damak ta Isor thagat minasi chilnausing 1 Peter gi oiba Chithi asida chapter 5 sina aroiba chapter ni masi aikoi amuk hanna puning changna tamina si mathangda tongan ba message aikoi gidamakta aikoi aloina prepare tauzare anauba kaya su aikoi tamina gani isili now sing ngasi gi text asi 1 Peter chapter 5 verses 1 to 4 asini message asi gi title asina separate the flock of God. Isorgi yaw Sunggu adubu Senbiyu. Manipuri ki Bible the pathok sage na khoi ga ahan oiminaba Kristana awaba khangbagi saki oiriba aduga phongdok pi gadaba matik mangan aduda saruk phangadaba aina nakhoi gi narakta leiba ahalaman singbu thaugat-chari nakoigi narakta leiba Isorgi yaw Sunggu adubu Senbiyu yengsinbiyu tangai phadana tauba nataduna tauning na tau madu sen pambagi damak nataduna pukning chang na tau nakhoida sinakrabasing adugi mathakta namthaduna panba nataduna yaw Sunggu aduda pandam sing oyu athoiba yaw senba adu uhanbiba matamda nakhoina mangtharakpa naidaba matik mangangi luhub phangani isili now sing 1 Peter chapter 1 to chapter 4 asi mathang ay khoina yengba maktamda Peter na diaspora da address tawi Sai thokna laikhraba thajabasinggi damakta yamna particular oina maru oina masigi pukring thogat pibagi wahai si ibani masida yamna maru oiba subject haibatare tapiba asi suffering awaba khangbagi matangda focus tawraga makna main focus oiraga iye chapter 5 asi changlak pasida ikhoina khara tongana uba phangi madudi karino Peter now address the shepherds of the flock Isorgi yaw Sunggu adugi yaw senba oiriba yaw senba singi damakta masida mahakna wahai asi thambani aduna yaw senba sing asigi matangda aikhoi ngahaktang Apostle Peter na thambiba wahai sing asi yingsi elders of the church Singlup ki ahalaman sing hai aduna the term elder hairiba wahai ahalaman hairiba wahai ase karino masi title ni karamba title honorific title yamna ikai khumnaba aduga yamna kari haisira wangna uba miyamada yamna ikai khumna ningai oiba amada piba adugumba title aduni maru oina Isorgi yaw senba mi aduda piba title aduni elder haibasi It was used as an alternative term for the word bishop. 1 Peter chapter 1 Titus chapter 1
5 and 7 asi paba tarabadi bishop haina sijinai. Bishop haibaga elder haiba ani asi chap manaba title ni. Chap manaba mida piba. Chap manaba mi haibadi Isorgi yaw Sunggu adubu senari ba yaw senba aduda piba title aduni bishop or elder. Aduna masigi wahay asina ngasai 1 Timothy chapter 3 verses 8 to 13 da deacon haiba wahay ekoina amuk thengnai. Deacon haibaga elder or bishop hairiba ani sigi khenaba sesu masida uhale. Masigi damakta su sizinabani masigi wahay ase bishop or elder to differentiate a person who may be called a deacon. Deacon dagi khetnaba asi thamnana bagi damatani. Aduna deacon singna tawgada magi mathau loina piye karamba mi oigani magi thabak karino aduga elders oiriba bishop oiriba yaw senba adugi mathau aduna karino haibase loina mathang utpi khanghalli. Masida Apostle Peter na mahak masamang na su ay su fellow elder ni ay su ahalaman singdugi marakta amani hay na mahak kauzay. He was also a witness of the suffering of the Lord Jesus. Prabhu Jesu Christa gi awaba khang ba dugi saki oiba singi marakta mahak su amani hay na masida self introduced kauzay. Peter asi tasay namak elder haiba title asi mahak pangbara natraga mangonda masana ay elder ni haina introduce daw zabasida akaiba lebra haina yengba kanda laite maramdi Apostle Peter su mahak na masigi shepherding work pastoral ministry yaw senbagi thabak asi mahak na tawi aduga mahak su elder am oina laibani Jerusalem church ta mahak na leader oina tabak asi tawbani. Aduga hairiba elder sing asi makoy apostle haina kauba yabra. The answer is no, makoy apostle haina di kauba yade. Masi koy khangadabani khetnabase. Apostle sing aduna elder kauba yai because makoy na tawriba tabak isor na makoy bo tawhanba yaw senbagi tabak tawba maramna elder gi title adu makoy phangbada karisu problem laite adubu apostle haibasidi isona Jesu Kristana mana tongana khandokraba mahaki thabak makoy da sinaba thabak adu pangthokna bagi damakta kauthokpa appoint tawba group amani haibetare aduna ngasi aina pastor oire aina bishop oire aina elder oire hairaga ai isana isabu ay apostle ni haibadi yaroi maram the apostles are different aduna it's not necessarily apostle elder adu apostle oy haibasi chumdabani aduna masigi khena basi koi khara khangba darkar oi haina ai khara mayamda hapchabani aduna Peter na ma mathanda ai elder ni haire. That's true, he was elder shepherding the flock of God and witness Jesu Christa gi awa bukhang bagi mahak saki oina lay. He further described himself as a partaker of the glory that will be revealed. Chapter 5 ki verse 1 da tungda uhan kadawriba phongdok kadawriba adugumba mating mangal aduda saruk ay phangjagani haina su mahakna masida mu palle. Peter na phajana magi maramda khara thambire adu loiraga mana elder sing da pukning thogat pibagi wahay khara su thami verse 1 aduda akoina mathang pabada uba phangmani aduna the ministry of an elder Apostle Peter na pukning thogat pasida elder oiriba sing na khoi na khangadama na khoi gi na thau karino. Number 1, shepherding the flock of God which is among you. Na khoi gi narakta laiba yaw sen basing haibani. The flock of God Isorgi yaw Sunggu adubu senariba
makhoi aduni aduna masigi elder singi ministry ase karino haiba targadi it is shepherding work yaw senbagi thabak ni haibani yaw senbagi thabak ase agai banate masi yamna chauraba adugumba thabak amani maramdi yaw sing adubu tik takai dana lainanaba makoibu danger dagi ngakthoknanaba makoigi chana thaknabagi damakta makoigi kudingmak ekoina seper aduna yaw senba aduna tawgadabani adumakni elder singi ministry ase shepherding work ni makoigi se aduga it is a description of pastoral ministry se simakni isele now sing pastor amana tauba ministry ase yaw senbagi thabakni elder sing na tawriba ministry ase pastoral ministry asimak sini ani sigi khena balaite chap manai so elder mi kharana elder haina kauraga elder oina thambalaye mi kharana bishop haina thambalaye church kharana or kharana pastor haina thame whatever thabak adudi yaw sen bigi thabak ni masi aikoina yengba kanda yamna clear oina apostle peter na takpi bani it is overseeing the flock of god isorgi yaw sunggu adubu yengsinba karida asoiba lay karida chumthokningai lay makhoi gi awat pa kari lay kari khangan gani kari takpi gani karam haina phan gani karam haina chawkhat han gani karam haina thagat gani loina yengsinba adugi thabak adoni the work of the good shepherd aphaba yaw sen bana kari tawi mahakna aphaba yaw sen ba sina kaya gi matik magi thabak asida puning chang na tawbano pajana tawbano haibase ekoi yenglakpa matamda Jesus Christana kwai dagi best oina exemplified tawre aphaba yaw sen bagi maram asida John chapter 10 da ekoi na parabadi masi ugani masida kari uwe John chapter 10 da you know the good shepherd as the door aphaba yaw sen baduna yaw sunggu adugi leifam gi changnana ba changpham haiba tare thong adu yaw sen ba aduna masama oi haibani the good shepherd as the door he knows the sheep mathang changlak pa magi yaw sing adu loi na mahak na khangi masing naide yamgera yamloira magi makhada lairiba magi yaw khuding mak isona mangonda sinnakraba yaw macha khuding mak to mana loi na khangi changlakpa khuding mak ado mahak na masak khangi maming khangi loi na mak khangi awat pa laiba matamda khang mangam gani karigumba ahen ba yaw macha sasen naraga changlakpa lairaga sum hakna identify tawani khangani adukki matik afaba yaw sen mana loina khangi he knows the sheep he is prepared to sacrifice himself for the sheep even maki yaw singi damakta maki thawai phawa thaba ngam yaw sen bagi thabak se aikoina munna khalabati aikoina kayam serious oi perhaps se khangani maramdi yaw sen ma matamda yum manakta tawba yaroi khara lapna forest ta makhoi gi damakta chaningai napi phajaba leba mafam na makhoi bu pubigani mafam aduda makhoi bu attack tawwa yaba lamsa kaya lakani huran ba kaya lakani haiba ngamde yaw sen mana makhoi bu protect tawna na ba makhoi gi damakta makhoi bu ngak sen bada threat oirakada ba khuding mak makhoi bu mangtang ngai silak pa khuding mak mahak na mayok na gani even mahak na thawai thagada ba oirabasu thawai phawba thaba ngami haibani aduga he goes before the sheep yaw singi mamang da mana mang thalaga sakani hana loi na mak lambi chakada ba lambi mang da kari lei kari makhoi gi damakta danger lai haiba se loi na yengani check tawgani sengdokani yare haiba mafam du da
afaba mafam safe oigadaba mafam yausinggidamakta danger oiradoi lambi aduna makoibu pubigani magi yausingna magi tung ingani afaba shepherdgi magi tauriba thabak ase yengsi. He calls them and they respond to him. Mahakna magi yausing adu kaugani yausing duna mabu khumgani. Yausen maduna afaba yausen bo oiba matamda yausing duna su khangi makoi na khumgani makoi yamna close oina cheminagani ingani magi tung adumakni. Jesus Christana masi exemplified pajana taubibani masidagi aikoi tamjagadabani maru oina yausen ba aikoi khoding magna. Good and bad shepherding clearly differentiated. Masida afaba yausen bagi maramda fattaba yausen bagi ani sigi khenabasi phajana su amu uhanbibani. Verse 2b dagi 3 phaw bai koi parabadi maduda khangi ko Isorgi yaw sanggu adubu senbiyu yengsinbiyu tangai phadana tauba nataduna haibani. Tangai phadana tauba nataduna karmaina pukning chang na tau or tauning na tau haibani. Bad shepherding yengba matamda fataba yausen bagi maong ase serving with compulsion. Makoina yausen ba ase tangai phadana taubagumna makoi taugani. Duty gumna job chatradi yaroidaba taudradi yaroidaba adugumbagi maongda like a hireling, right? John chapter 10 makoi adumaina tawi. Serving for dishonest gain makoi paisa phangnana bagi damakta advantage khara oinana bagi damakta money making gi damakta makoi na thabak taugani. Isorgi yausen ba amana madu taurabadi chumdrabani aduna adumaina yausen ba dudi afaba yausen ba kauba yade phattaba yausen bagi marakta pakhrabani. Serving as lords makoi kari taugani boss saraga makoi na mapu saraga yausing adu makoi ni apamba matungina sizinagani. Abuse of authority makoi gi authority adu lana sizinarani makoi na haining bahai gani tauning ba taugani apamba taurani yaw macha singbu makoi na makoi gi apamba da sizinagani makoi ni asmaina taupani. Misuse position as a shepherd of the flock yaw sanggu dugi yaw senba mo oina thamba adu mahakna misuse tauraga magi position adubu misuse tauraga magi oina na bagi damakta magi apen ba oina na bagi damakta khuding ma adu taugani. Madu bad shepherding ni. Good shepherding na kamain tawi afaba yaw senba sina serving willingly paamjana tauning na tauba si karino happily harau na tauba adubuni genuine interest taseng namak thamoi dagi pamjaba ai masigi isorgi yausen ba mo ina laibase ai yamna laibak phai masimang ni ina tauning base isorgi yausing se ai senagada bani makoi bu takpi gada bani tambi gada bani yengsin bi gada bani haina pamjana genuinely man interest lairaga tauba aduni afaba shepherding ase. Serving eagerly serving haibadi is enthusiastically yamna thawai changna tauba energetically tande mande tauba na taba yamna thauna lai tanba laitana isorgi yausingbu senaba asini as entrusted servants of God. Ai si isorgi manai ni masi yausangbu singse isorgi ngaktani. They all belong to God. Aidi shepherd yausen ba mapu aduna manai oina sizinaba or magi yausing bu yengsina na bagi damakta sinazaba adugumba yausen ba aduni haina mahak khali. That is good shepherding. Masini apaba yausen ba haibasi. Mathang verse 4 da yengma matamda. And when the chief shepherd appears, chief shepherd gi matangda amuk palle kwaidagi chauraba shepherd singi shepherd ai batare adugi matangda mahakna palli
You will receive the crown of glory that does not fade away. Matam aduda nakhoi achumba afaba shepherd oina phajana nakhoi gi nathau do tawba matam da Isorgi yaw Sunggu adu phajana yengsinba ngak senbiba matam da chief shepherd adu mahak lakpa matam aduda nakhoi gi damakta crown of glory mahoi mahak na nakhoi gi damakta reward pigani haibani. Who is this chief shepherd? Chief shepherd se kanano? Jesus Christa aduni. He will return one day. Mahak noma natraga noma soidana lakhigani halakhigani haibani. He will reward the faithful shepherds. Yaw senba aphaba achumba yaw senba mising adugi mathakta mahakna reward pigani. They will be given a crown of glory that will not fade away. Right? Mantharakpa naidaba matik mangangi luhub makhoida pibigani. Kanada Isorgi yaw singbu senariba yaw senba sing. Elders, bishop oiriba, pastors oiriba, pastoral ministry da makhoigi punsi khudingma kathoklaga honazaba khudingma ki mathakta crown of glory which will not fade away. Mantharak panaidaba adugumba phajakraba mangmatik mangagi luhub ado makhoida pirani. Aduna masigi message ase tabada aikhoida kari pukning thogat phangi. What is our challenge? Shepherd singi haidringaida sheep sing Isorgi flock Isorgi yaw machasing aikhoigi damakta kari tamjaningai lai kauroidaba sukau koiro kauroidaba kadai da leirabasu kauroidabadi Isorgi yaw macham oina. Let us remain in the Lord's pasture. Isorgi mahakna aikhoibu yokthak pigadaba mahakna thambikraba mafam aikhoigi chapam tumpham leifam Christian amagi damakta thambiriba boundary adugi manungda aikoi legadabani. Yaw senbana pubiba mafamda afaba yaw senbana aikoi bo takpiba luchingbiba lamjingbiba ngak senbiba bagi manung aduda legadabani. Let us never go astray, or may we never go astray. Madudagi aikoi na thokna bahot na roisi, madudagi aikoi lai thokna bahot na roisi. Maramdi madugi wangma adu lanba matamda kari lai haibase aikoi na haiba ngamte. Aikoi na khangadabadi pataba Satan aduna Isorgi yaw machasing adubu yot chananaba manghananaba chathoknanaba gidamakta ngaiduna leibani haibasi kauroisi. Yaw macha aduna yaw mayamna dugi yaw Sunggu adugi maraktagi na thokpa matamda lai thokpa matamda kaina chabani makhoibu attack tawna lakpa sing aduna yot sanbibani attack tawbani Quran baduna mahakpu pick up tawraga pugani. Aduna aikoi matam khibikta aikoi masidagi chenthokna ba hotnagadabani. As shepherds yaw sen masing aikoi na kari tawgani. Let us check ourselves. Isa na check tawse ai si aphaba shepherd do oibra faithful shepherd do oiribra Isor na ibu sinariba magi thabak asida magi yaw sing asibu yengsinba asi ai phajana tawribra harau na yamna pamjana ai tawribra natraga tawdaba yadaba tangai phadana tawbagumna ai tawribra. We need to check ourselves. Ai check tawse aduga let us seek renewal spiritually. Aikoi thawai no thokna naba hen aikoi matam kibikta hotna kadabani chumdaba leiramagashu chumthoklaga aikoi Isorgi manai am oina shepherding the flock of God. Isorgi yaw Sunggu ase aikoi phajana yingsin kadabani. Let us be deeply committed to serving the flock of God as good and faithful servants. Isorgi yaw Sunggu ase yingsin basida faithful oiba good shepherd ama oina aikoi masigi thabak ase tawba ngamna naba honasi aikoi kanna awaba laitana thabak ase tawsi
Aduga hayeng chief shepherd kwai-dagi chauraba yaw sienba adu lakpa matamda aikhoigi damakta adukki matik phazaraba luhup adu aikhoida pibigani takraba khudingmakki mathakta Isorna bor pinabibo isunu Isorda haijasi thagachari pa Isor na ki thaujalna ngasi nahakki wahai ase khoi taminaduna aikhoigi pukning thokat phiba nahakpu thagat sabani maruoina shepherd yaw sienba singgi damakta aikhoibu pautak phibire shepherd oiriba khudingmakna afaba aduga thajaba yaba faithful oiba shepherd oiba ngamnanaba nahakna pangal pinabiyo sokpiyo sijinabiyo aduga yaw macha khudingmaknasu yaw adugi yaw Sunggu aduda makhoi madudagi laithoktanaba nanthoktanaba thamoi nungda sokpiduna wanghangbiyo maramdi madudagi chatthokpa matamda makhoigi damakta danger thengnagani awaba tagani aduna matam khibikta Isorna hakki pastor adugi manung aduda lairaga makhoina tawgadaba mathau khudingmak chap chana tawraga thawaida hena chawkhatpa nahakki aningba pambagi matungina hingba ngamnanabasu pangkal pinabiyo yaw senba amadi yaw majasing aikhoi khudingmakki mathakta nahakki mapal naidraba bor adu pinabiyo nahakki wahibu takraba khudingmakki mathakta nahakna loina biduna pungning thokat biduna makhoina tawriba khudingmaktasu bor happiyo aduga mai pakhanbiyo anayek leiba khudingmakki mathakta anabasi Jisu Kristagi mingda phaba oisunu aduga yaw senba aduna magi yaw machasing naba matamda mahakna layengbiba yengsinbibagumna khwaidagi chauraba yaw senba Prabhu Jisu Kristana anaba khudingmak adu phahanbiba oisunu awat pa leiba khudingmak mama gi darkargi matungina paisor na matam sana pinabiyo aikhoibu thawai hakchang ani makta chawkhat hanbiyo kankhat hanbiyo bor phang hanbiyo khudingmak sigidamakta nahakpu thagat sabakaloinana paptagi handokpiba amatangairaba aikhoigi Prabhu Jisu Kristagi mingda nijabani amen.